ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 50ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯁꯥꯠꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯚꯦꯇꯦꯅꯔꯤ ꯗꯣꯛꯇꯔ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄ꯭ꯔꯤꯌꯪꯀꯥ ꯔꯦꯗꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ 38 ꯁꯨꯔꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 30 ꯍꯦꯟꯅ ꯆꯠꯂꯒ ꯂꯩꯕ ꯁꯝꯁꯥꯕꯥꯗꯇ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤ ꯁꯝꯁꯥꯕꯥꯗꯇ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯗ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯇꯦꯛꯁꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯅꯤ꯫ ꯂꯝꯕꯤ ꯑꯗꯨ ꯁꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯌꯪꯀꯥꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯗꯣꯗꯣꯟꯕꯂꯤ ꯇꯣꯜ ꯄ꯭ꯂꯥꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯔꯀꯤꯡ ꯑꯃꯗ ꯈꯥꯝꯂꯝꯂꯒ ꯃꯈꯥ ꯇꯥꯕ ꯂꯝꯕꯤ ꯑꯗꯨ ꯇꯦꯛꯁꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟꯅꯤ꯫ ꯌꯨꯝꯗꯒꯤ ꯇꯣꯜ ꯄ꯭ꯂꯥꯖꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯔꯀꯤꯡꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯂꯒ ꯃꯥꯒꯤ ꯊꯕꯛ ꯃꯐꯝ ꯁꯝꯁꯥꯕꯥꯗꯇ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ 27 ꯅꯕꯦꯝꯕꯔ 2019 ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯅꯍꯥꯟꯃꯈꯩ ꯃꯥꯅ ꯒꯥꯔꯤ ꯑꯗꯨ ꯇꯣꯜ ꯄ꯭ꯂꯥꯖꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯥꯔꯀꯤꯡ ꯑꯃꯗ ꯈꯥꯝꯂꯝꯂꯒ ꯇꯦꯛꯁꯤ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯤꯌꯪꯀꯥꯅ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯇ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯂꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯀꯤꯟꯒꯤ ꯂꯥꯌꯦꯡ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯆꯦꯛꯑꯞ ꯑꯃꯗꯤ ꯇ꯭ꯔꯤꯠꯃꯦꯟ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈꯤꯔꯝꯃꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄ꯭ꯔꯤꯌꯪꯀꯥꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯔꯃꯥꯇꯣꯂꯣꯖꯤꯁꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯥ ꯊꯣꯏꯅ ꯊꯤꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯃꯁꯥꯁꯨ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯥ ꯃꯊꯟꯇ ꯂꯦꯞꯆꯕ ꯉꯝꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯏꯗꯣꯛꯅ ꯄꯥꯈꯠꯄ ꯂꯩꯔꯝꯈꯤꯗꯦ꯫ ꯇꯦꯛꯁꯤ ꯇꯣꯡꯗꯨꯅ ꯄ꯭ꯔꯤꯌꯪꯀꯥꯅ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯡ 9:19 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯧꯔꯛꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡ ꯇꯌꯥꯔ ꯑꯗꯨ ꯄꯝꯆꯔ ꯑꯣꯏꯔꯒ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯒꯗꯧꯔꯕꯅꯤ꯫ ꯊꯦꯡꯂꯕꯅꯤ꯫ ꯑꯗꯨꯋꯥꯏꯒꯤ ꯂꯝꯕꯤꯗꯗꯤ ꯒꯥꯔꯤ ꯑꯇꯣꯞꯄ ꯆꯠꯄ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯑꯌꯥꯝꯕꯅ ꯇ꯭ꯔꯛ ꯑꯣꯏꯅ ꯆꯠꯂꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯤꯡꯗ ꯈꯥꯝꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ꯫ ꯑꯇꯩꯗꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯁꯨ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯅꯨꯄꯥ ꯃꯌꯥꯝꯅ ꯌꯦꯡꯂꯝꯃꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯁꯨ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯕꯅꯤꯅ ꯃꯁꯥꯗ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯥꯎꯔꯝꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯔꯤꯞ ꯀꯧꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯪꯕ ꯆꯪꯂꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯪꯀꯥꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯌꯪꯀꯥꯅ "ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯄ꯭ꯔꯤꯌꯪꯀꯥꯅ ꯍꯥꯟꯅ ꯈꯪꯏ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡꯒꯤꯗꯃꯛ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯃꯥꯕꯨ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯤ ꯍꯥꯏꯕꯁꯦ ꯃꯤ ꯑꯃꯅ ꯀꯔꯝꯕ ꯋꯥꯈꯜꯗ ꯆꯪꯂꯛꯄꯅꯣ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯅꯁꯨ ꯃꯗꯨ ꯈꯪꯂꯗꯨꯅ ꯃꯇꯦꯡ ꯑꯗꯨ ꯂꯧꯔꯝꯈꯤꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯅꯕ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗꯅꯤ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯝꯂꯤꯕꯁꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯁꯨ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯄ꯭ꯔꯤꯌꯪꯀꯥꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯈꯤ꯫ ꯃꯥꯒꯤ ꯒꯥꯔꯤ ꯑꯁꯤ ꯄꯝꯆꯔ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯕꯨ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯃꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯌꯦꯡꯂꯛꯄ, ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯒꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯣ ꯑꯗꯨꯒ ꯀꯥꯔ ꯑꯃꯗ ꯂꯤꯞ ꯂꯧꯗꯨꯅ ꯌꯨꯝꯗ ꯂꯥꯛꯅꯕ" ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯇꯣꯡꯕ ꯀꯥꯔ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯇ꯭ꯔꯛꯀꯨꯝꯕ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯗ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯤꯞ ꯂꯧꯒꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯒꯅꯤ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯕꯗꯤ ꯍꯌꯦꯡꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯅꯤ? ꯑꯗꯨꯒ ꯑꯍꯤꯡ ꯑꯃ ꯊꯝꯂꯝꯕ ꯍꯥꯏꯕꯁꯤ ꯃꯤ ꯑꯇꯩꯅ ꯒꯥꯔꯤ ꯑꯁꯤ ꯍꯨꯔꯥꯟꯈꯤꯕ ꯌꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯆꯤꯛꯄ ꯃꯤ ꯀꯌꯥ ꯂꯩꯅꯗꯕ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤ ꯑꯁꯤ ꯊꯝꯗꯣꯛꯂꯝꯒꯅꯤ? ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯤꯌꯪꯀꯥꯒꯤ ꯋꯥꯈꯜꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯋꯥꯈꯜꯗꯃꯛ ꯈꯜꯂꯝꯈꯤ꯫ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯄ꯭ꯔꯤꯌꯪꯀꯥꯅ ꯌꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯆꯣꯂꯨ ꯁꯤꯕꯥ ꯀꯧꯏ꯫
ꯃꯍꯥꯛꯅ ꯈꯔ ꯑꯐꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯉꯥꯏꯍꯥꯛ ꯃꯍꯥꯛꯄꯨ ꯊꯥꯖꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯆꯣꯂꯨ ꯁꯤꯕꯥꯗ ꯄꯤꯔꯝꯈꯤ꯫ ꯆꯣꯂꯨꯅ ꯄꯝꯆꯔ ꯁꯦꯝꯕ ꯗꯨꯀꯥꯟ ꯑꯃꯗ ꯄꯨꯗꯨꯅ ꯄꯝꯆꯔ ꯑꯗꯨꯕꯨ ꯁꯦꯝꯅꯕ ꯆꯠꯂꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯆꯣꯂꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯇꯌꯥꯔ ꯁꯦꯝꯕꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯍꯥꯡꯍꯧꯗ꯭ꯔꯦ, ꯑꯗꯣ ꯑꯩꯅ ꯈꯪꯕ ꯗꯨꯀꯥꯟ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤꯗꯤ ꯈꯔ ꯂꯥꯞꯄꯤ꯫ ꯅꯪꯒꯤ ꯒꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯇ꯭ꯔꯛꯇ ꯍꯥꯞꯂꯒ ꯇꯌꯥꯔ ꯁꯦꯝꯐꯝ ꯑꯗꯨꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯆꯣꯂꯨ ꯁꯤꯕꯥꯁꯨ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯣꯂꯨ ꯁꯤꯕꯥꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯐꯣꯟꯗ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯆꯣꯂꯨꯅ ꯒꯥꯔꯤ ꯁꯦꯝꯕ ꯄꯨꯈꯤꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯐꯣꯟ ꯊꯝꯒꯅꯨ, ꯑꯗꯨꯝ ꯄꯥꯏꯌꯨ ꯍꯥꯏꯔꯝꯈꯤ, ꯃꯔꯝꯗꯤ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯐꯣꯟ ꯄꯥꯏꯔꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯊꯧꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯡ 7:22ꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯒ 7:34ꯗ ꯀꯣꯜ ꯗꯤꯁꯀꯅꯦꯛ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯣꯜ ꯗꯤꯁꯀꯅꯦꯛ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤꯅ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯐꯣꯟ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯂꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯦꯕ ꯑꯃ ꯂꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯈꯜꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯄ꯭ꯔꯤꯌꯥꯡꯀꯥ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯈꯠꯄ ꯐꯥꯎꯅꯔꯝꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯁꯤ ꯇꯣꯜ ꯄ꯭ꯂꯥꯖꯥ ꯑꯗꯨꯒꯤ ꯄꯥꯔꯀꯤꯡꯗ ꯂꯩ ꯍꯥꯏꯕ ꯑꯁꯤꯗꯤ ꯈꯪꯂꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯒꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯂꯧꯕ ꯇꯣꯜ ꯄ꯭ꯂꯥꯖꯥꯗ ꯆꯠꯂꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯇꯣꯜ ꯄ꯭ꯂꯥꯖꯥ ꯑꯗꯨꯒꯤ ꯄꯥꯔꯀꯤꯡꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯔꯛ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯄꯥꯔꯀꯤꯡ ꯇꯧꯕꯒꯤ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯏꯃꯨꯡꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯂꯩꯔꯝꯈꯤꯗꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥ ꯈꯛ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯡꯅ ꯅꯨꯡꯁꯥ ꯊꯤꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯝꯒꯗꯒꯦ ꯍꯥꯏꯅ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯪꯂꯝꯈꯤ, ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯈꯤꯗꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ 12 ꯇꯥꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯌꯨꯝꯗ ꯍꯜꯂꯛꯇꯕꯒꯤ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯏꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯥꯡꯈ꯭ꯔꯤꯕ ꯖꯒꯥ ꯑꯁꯤ ꯆꯞ ꯆꯥꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯅ ꯀꯣꯟꯕ ꯃꯐꯝ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯕꯨ ꯁꯝꯁꯥꯕꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯍꯪꯅꯕ ꯍꯥꯏꯔꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯅꯤ, ꯑꯗꯨꯒ ꯃꯁꯤ ꯏꯂꯤꯒꯜꯁꯨ ꯑꯣꯏ꯫ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯊꯕꯛ ꯑꯗꯨ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯖꯨꯔꯤꯁꯗꯤꯛꯁꯟꯒꯤ ꯋꯥꯔꯤ ꯑꯗꯨ ꯀꯣꯟꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯨꯝꯅ ꯊꯕꯛ ꯇꯧꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥꯅ ꯁꯝꯁꯥꯕꯥꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯝꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯗꯨꯅ ꯄꯥꯈꯠꯅ ꯀꯞꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯏꯈꯠꯂꯝꯈꯤ꯫ ꯑꯩꯒꯤ ꯏꯆꯦ ꯑꯗꯨ ꯇꯣꯟꯗꯨꯕꯂꯤ ꯇꯣꯜ ꯄ꯭ꯂꯥꯖꯥꯗ ꯃꯊꯟꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯇꯌꯥꯔ ꯄꯪꯆꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯩꯒ ꯃꯤꯅꯤꯠ 10 ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯣꯟ ꯇꯠꯈꯤꯕꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯝꯈꯤ꯫ ꯑꯩꯈꯣꯏꯅ ꯄꯨꯡ 2 ꯍꯦꯟꯅ ꯉꯥꯏꯔꯕ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗꯒꯤ ꯇꯣꯟꯗꯨꯕꯂꯤ ꯇꯣꯜ ꯄ꯭ꯂꯥꯖꯥꯗ ꯆꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯆꯦ ꯑꯗꯨ ꯂꯩꯔꯝꯈꯤꯗꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯥꯔ ꯍꯣꯏꯅ ꯏꯆꯦꯕꯨ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯃꯇꯦꯡ ꯅꯤꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯤꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯏꯈꯠꯂꯝꯈꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯀ ꯄꯨꯟꯅ ꯃꯈꯣꯏ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯂꯣꯝꯗ ꯄꯨꯟꯅ ꯆꯠꯂꯝꯈꯤ꯫ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯁꯤꯔꯤꯌꯁ ꯑꯣꯏꯔꯝꯗꯦ, ꯆꯨꯝꯅꯗꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯤꯑꯣꯏ ꯈꯔꯗ ꯍꯪꯂꯝꯈꯤ, ꯑꯗꯨꯕు ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅꯁꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯐꯣꯟꯗ ꯃꯊꯪ ꯀꯣꯜ ꯇꯧꯔꯝꯃꯤ, ꯑꯗꯨꯕు ꯃꯥꯒꯤ ꯐꯣꯟꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯊꯤꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯝꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯐꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ 28 ꯅꯕꯦꯝꯕꯔ 2019 ꯑꯣꯏꯔꯝꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯆꯠꯂꯒ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯆꯇꯟꯕꯂꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯠꯅꯥꯒꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯐ꯭ꯂꯥꯏ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃ ꯂꯩ꯫
mafam aduda Chatanbali khungangi sangom yonba mioi ama lambi adu phawrga chalammi lambi adugi mataida karigumba posak ama maina chaktuna leiramba mahangna uramki mahangna karino haina yengoba matamda mi amagi hakjang oiramki mahangna kudakta police ta call tawrami ngahak leirba matung mafam aduda police laklammi police na hakjang adu yengoba matamda masak khangma waramki hakjang loinamak chaklamki asiba hakjang adudagi innaba pi maina khara chaklaba aduga Ganesh ki saktamda sabalik amasu phanglamki Priyanka gi manaw nupina report ihenba matamda Priyanka na set kiba mana in kiba phi amadi polam sing police da hai balai rabani maram asina police na su phangliba polam sing adu ubada Priyanka gi oirangani haibagi jingnaba leramki maram asina Priyanka gi imungi mioida call tawduna kauramki maina chakraba asiba hakjang adudagi phangliba posaksing adu ubada Priyanka gi manaw nupina haiba hakjang asi mahaki mache Priyanka gi ni haiba khangmangamki police na su tholiba thodong asi ubada yamna serious oiramki asiba hakjang adubu postmortem tawnaba thakirami postmortem gi report ta khangmangamki adudi Priyanka gi mihat asi sana lupa sel thum munnabagi hatpa mihat nate nupi oibiki ijatpu temsingnaraga hatkibani adusu gang rape tawraba matung khauri metuna hatkibani adugi matungda hakjang adubu kerosene haijinduna mai thakibani haiba thodok asi newspaper da yaurakpadagi Hyderabad ki miyamna mai hauduna saunaramki lambi sorokta thoraktuna mihatpa adubu puthu haina protest kya tawramki candle march rally chatuna Priyanka bu justice phangnaba hairamki haiba thodok asi Hyderabad khaknatana laibak pumbana khangnarakpada Priyanka bu justice phanghalu haina pham kayada protest tawba horokki hojikti police su tumina phamduna leiba yaramdre yamlaba miyamna protest tawrokpadagi police su akanba action lokhatuna Priyanka haliba mihatpa asibu phana bakanna thiramki police na toll plaza adugi CCTV footage amadi adwai ki lambi da leiba CCTV footage wall paungi CCTV footage yenglamki CCTV footage dagi hariba mihatpa sing asi kananu haiba khangmangamlamki makoi adudi truck driver amadi makoi gi marup singni aduga hariba truck adugi number su khangmangamlamki truck ki number adugi matung ina truck adugi mapuda call tawduna hariba driver sing adugi details lawrami asumna police na hariba driver si khangmangamlamki driver adugi mamingdi Muhammad Arif ni Arif habadagi mioi ahum amaga phabangamki adudi Cholu Shiba Cholu Nabin aduga Chinta Kuntani 27 November da thodok asi thokibani aduga 28 November da asi bhakchang adu phangkibani adugi matung police na serious oina thabak tawraga mihatpa makhoi mari adubu phakibani Priyanka gi imung manungna hai adudi 27 November da thokiba thodok adu jurisdiction gi ayet paleinadana police na thabak tawramlabadi ngasi Priyanka hinglambasu yai adugi matung Samsabad police station da amuk purakadabani adubu hariba pau asi khoisaunar miyamna khangnaраktuna Samsabad police station da thomjelakki yamlaba miyam adu mai hauna saunarami karigumba mafam aduda puraklabadi yamlaba miyam adu police na control tawba ngamloi haiba khanglamki khoisaunar miyamna makhoi mioi mari adubu hatki gani haibasi khangmana maram oiraga police na court gi permission lauraga hariba mafam asidagi kilometer 90 muklamna leiba Kerala Barli jail da chalami makhoi mari adu jail adu da thamnammi hojiksu police na makhoi da wahang pahong tawdri police na thodok thokpham dagi mobile phone ghari aduga data bag amasu phanglammi madu punumak adu laboratory da thakirami test tawnaba asumna December ki tang anida police na court gi permission laurami makhoi mari da wahang pahong tawnaba court gi numit tarani phanglamki custody da thamduna makhoi da wahang pahong tawnaba December gi tang mari dagi wahang pahong horongki makhoi mari na hairakpagi matung ina 26 November asida makhoi mari Tontubali toll plaza asida lakpani hariba matam asida makhoi da order phanglamkide haibadi karma mafamdagi pot lauraga karma mafamda pochai adubu thagadabano haiba maram achina makoina Tontubali toll plaza da leramki 27 November asida Priyanka parking aduda laktuna magi gari adu makhoi mari ki truck adugi maningda khamlaga taxi tonglaga clinic da chatkebani hariba adu ubadagi makhoi marina phattaba thabak tawnaba khalamki Priyanka na chakhraba matungda Cholu Nabin na Priyanka gi gari maningi
ꯇꯌꯥꯔ ꯑꯗꯨꯒꯤ ꯅꯨꯡꯁꯤꯠ ꯊꯥꯗꯣꯛꯂꯝꯈꯤ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯂꯥꯛꯄ ꯉꯥꯏꯕ ꯃꯇꯝꯗ ꯌꯨ ꯊꯛꯂꯝꯈꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯅ ꯌꯨ ꯕꯣꯇꯜ ꯑꯃꯒ ꯃꯈꯥꯏ ꯊꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯇꯌꯥꯔ ꯄꯪꯆꯔ ꯑꯣꯏꯔꯒ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯨꯍꯝꯃꯗ ꯑꯔꯤꯐꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯃꯇꯦꯡ ꯇꯧꯅꯕ ꯍꯪꯕ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯥꯗꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯆꯣꯂꯨ ꯁꯤꯕꯥꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯌꯥꯔ ꯁꯦꯝꯕꯒꯤ ꯗꯨꯀꯥꯟꯗ ꯄꯨꯕ ꯁꯥꯖꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯥꯒꯤ ꯇ꯭ꯔꯛꯇ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯍꯥꯞꯇꯨꯅ ꯇꯌꯥꯔ ꯁꯦꯝꯐꯝ ꯐꯥꯎ ꯆꯠꯅꯕ ꯍꯥꯏꯕꯗ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯌꯥꯗꯕꯗꯒꯤ ꯆꯣꯂꯨꯁꯨ ꯆꯠꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯌꯥꯡꯀꯥ ꯃꯅꯥꯎꯅꯨꯄꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯄꯨꯡ 7:44ꯗ ꯐꯣꯟ ꯇꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯆꯤꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯒꯦꯡ ꯔꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯥꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯔꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯅꯝꯐꯨꯗ ꯌꯨ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯐꯤ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯅꯝꯐꯨꯗ ꯒꯦꯡ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯀꯝꯕꯜꯅ ꯌꯣꯝꯁꯤꯜꯂꯒ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯂꯣꯝꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇ꯭ꯔꯛꯇ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯝꯆꯔ ꯑꯣꯏꯔꯕ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯑꯅꯤ ꯑꯗꯨꯅ ꯈꯔ ꯆꯤꯛꯄ ꯃꯐꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄꯪꯆꯔ ꯑꯣꯏꯔꯕ ꯒꯥꯔꯤꯗ ꯂꯥꯛꯄ ꯑꯅꯤ ꯑꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯂꯧꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯒꯤ ꯄꯦꯇ꯭ꯔꯣල් ꯂꯧꯅꯕ ꯆꯠꯄꯗ ꯅꯨꯄꯥ ꯑꯃꯗꯤ CCTV ꯀꯦꯃꯦꯔꯥꯗ ꯎꯍꯧꯕꯅꯤ꯫ ꯄꯦꯇ꯭ꯔꯣꯜ ꯄꯝꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯏꯁꯤꯡ ꯍꯥꯞꯄꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗ ꯄꯦꯇ꯭ꯔꯣल ꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯩꯅ ꯊꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯗ ꯄꯦꯇ꯭ꯔꯣꯜ ꯃꯊꯧ ꯇꯥꯔꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯄꯦꯇ꯭ꯔꯣꯜ ꯌꯥꯎꯗꯕꯗꯒꯤ ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯒ ꯆꯥꯅꯕ ꯄꯨꯕ ꯀꯦꯔꯣꯁꯤꯟꯅ ꯊꯣꯡꯕ ꯁ꯭ꯇꯣꯞ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯞ ꯑꯁꯤꯗꯒꯤ ꯀꯦꯔꯣꯁꯤꯟ ꯂꯧꯊꯣꯛꯇꯨꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯣꯚꯔꯕ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯩ ꯊꯥꯗꯣꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯅꯤꯠ 5ꯗꯒꯤ ꯃꯤꯅꯤꯠ 10 ꯐꯥꯎꯕ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯔꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯤꯌꯥꯡꯀꯥꯒꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗꯒꯤ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯔꯤꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯑꯃꯨꯛꯀ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯑꯃ ꯂꯩ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛꯀ ꯔꯤꯀ꯭रिꯌꯦꯠ ꯇꯧꯔꯒ ꯊꯤꯒꯠꯄ ꯍꯧꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ 5 ꯗꯤꯁꯦꯝꯕꯔꯒꯤ ꯅꯨꯡꯗꯥꯡꯗ ꯃꯈꯣꯏ ꯃꯔꯤꯕꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯄꯨꯗꯨꯅ ꯆꯠꯂꯕꯗꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯒꯗꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ 5 ꯗꯤꯁꯦꯝꯕꯔꯒꯤ ꯅꯨꯡꯗꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯈꯤ, ꯔꯤꯀ꯭ꯔꯤꯌꯦꯠ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ 6 ꯗꯤꯁꯦꯝꯕꯔꯒꯤ ꯑꯌꯨꯛ ꯄꯨꯡ 4:05 ꯑꯗꯨꯋꯥꯏꯗ ꯑꯣꯚꯔꯕ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯒꯠꯄ ꯍꯧꯔꯝꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯔꯤꯐ ꯑꯃꯗꯤ ꯆꯤꯟꯇꯀꯨꯟꯗꯅ ꯄꯨꯂꯤꯁꯇꯒꯤ ꯅꯣꯡꯃꯩ ꯃꯨꯜꯂꯒ ꯀꯥꯞꯅꯕ ꯄꯨꯂꯤꯁꯇ ꯀꯤꯍꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯆꯣꯂꯨ ꯁꯤꯕꯥ ꯑꯃꯗꯤ ꯆꯣꯂꯨ ꯅꯕꯤꯟꯅ ꯆꯩ ꯄꯥꯏꯗꯨꯅ ꯑꯃꯗꯤ ꯅꯨꯡꯗꯨꯝ ꯈꯨꯟꯗꯨꯅ ꯄꯨꯂꯤꯁꯇ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯐꯝꯗ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡꯂꯣꯝꯗ ꯆꯦꯟꯅꯕ ꯍꯧꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯔꯦꯟꯗꯔ ꯇꯧꯔꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯔꯤꯅ ꯄꯨꯂꯤꯁꯇ ꯑꯦꯇꯦꯛ ꯇꯧꯕꯗ ꯄꯨꯂꯤꯁ ꯑꯅꯤꯁꯨ ꯁꯣꯛꯄ ꯌꯥꯎꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ ꯂꯧꯊꯣꯛꯇꯨꯅ ꯀꯥꯞꯄꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕꯗ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯝ ꯍꯪꯕꯗ ꯄꯨꯂꯤꯁꯅ ꯄ꯭ꯔꯤꯌꯥꯡꯀꯥꯗ ꯒꯦꯡ ꯔꯦꯞ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨ ꯄꯨꯂꯤꯁꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯇꯧꯕꯗ ꯄꯨꯂꯤꯁꯅ ꯏꯟꯀꯥꯎꯟꯇꯔ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯤꯌꯥꯝꯅ ꯄꯨꯂꯤꯁꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯅꯗꯨꯅ ꯍꯔꯥꯎꯔꯝꯈꯤ꯫ ꯄꯨꯂꯤꯁꯇ ꯂꯩ ꯀꯌꯥ ꯑꯃ ꯆꯥꯏꯗꯨꯅ ꯄꯨꯂꯤꯁꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯈꯤ꯫ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯁꯨ ꯄꯨꯂꯤꯁꯇ ꯄꯤꯖꯔꯝꯈꯤ꯫ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯗꯨꯕꯨ ꯄꯦꯟꯅꯔꯝꯈꯤ, ꯍꯔꯥꯎꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔꯗꯒꯤ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯃꯔꯤꯕꯨ ꯄ꯭ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯀꯥꯎꯟꯇꯔ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯌꯥꯡꯀꯥꯕꯨ ꯇꯝꯊꯤꯅ ꯒꯦꯡ ꯔꯦꯞ ꯇꯧꯔꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤꯐꯠꯇ ꯃꯈꯣꯏ ꯃꯔꯤꯁꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫
ꯃꯈꯥ ꯇꯥꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯥꯕꯗ ꯑꯉꯛꯄ ꯑꯣꯏꯕ ꯋꯥꯔꯤ, ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ, ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫